ꯄꯥꯏꯈꯣꯝꯕꯒ ꯂꯣꯌꯨꯝꯕꯒ ꯍꯧꯅꯔꯒ ꯂꯝ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯂꯣꯌꯨꯝꯕ ꯒꯥꯔꯤ ꯊꯧꯅ ꯂꯝꯕꯤꯗꯨꯕꯨ ꯀꯥꯎꯒ꯭ꯔꯦꯅ ꯑꯩꯕꯣ ꯄꯥꯏꯈꯣꯝꯕꯅ ꯃꯄꯨꯗꯨꯒꯤ ꯃꯌꯨꯝꯗꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤꯅꯦ ꯈꯪꯗ꯭ꯔꯤꯁꯦ ꯑꯍꯟꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨꯗꯤ ꯅꯤꯡꯁꯤꯡꯉꯤ ꯄꯥꯏꯈꯣꯝꯕ ꯄꯩꯔꯞ ꯌꯦꯡꯂꯒ ꯍꯥꯟꯅ ꯐꯖꯅ ꯈꯪꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯍꯣ ꯑꯩꯁꯨ ꯃꯤꯅꯦ ꯀꯥꯎꯔꯤꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯂꯛꯅꯕꯗꯤ ꯀꯥꯎꯗꯦꯅꯦ ꯅꯪ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯁꯤꯟꯗꯧꯅ ꯍꯦꯛ ꯇꯧꯔꯛꯑꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ ꯍꯣ ꯑꯩꯁꯦ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯏꯕꯥꯏꯗꯧꯅ ꯅꯨꯄꯤ ꯐꯪꯗꯅ ꯆꯨꯛ ꯁꯥꯔ ꯂꯩꯅꯤꯡꯖꯗꯕꯗꯣ ꯊꯤꯔꯣꯏꯅ ꯊꯤꯗ꯭ꯔꯤꯕꯅꯤ ꯅꯨꯄꯤꯒꯤꯗꯤ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯅꯦ ꯅꯪꯅꯒ ꯍꯦꯟꯄꯣꯠꯇꯦ ꯏꯕꯣ ꯍꯣꯏꯗ ꯊꯥꯒꯠꯆꯧ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯆꯤꯔꯥꯏꯗꯨꯅ ꯁꯨꯝ ꯍꯦꯟꯖꯤꯟꯈꯤ ꯏꯀꯣꯛ ꯀꯣꯛꯑꯦ ꯑꯗꯨꯋꯥꯏ ꯃꯄꯥꯒꯗꯣ ꯄꯥꯏꯈꯣꯝꯕ ꯆꯤꯔꯥꯏꯗꯣ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ ꯍꯣꯏꯅꯦ ꯁꯝꯁꯦ ꯌꯥꯝ ꯀꯟꯅ ꯌꯥꯎꯕ ꯑꯣꯏꯗ꯭ꯔꯦꯅꯦ ꯑꯗꯨꯅꯤ ꯅꯁꯥꯅ ꯈꯪꯉꯣ ꯑꯗꯨꯒ ꯑꯩꯒ ꯄꯥꯔꯒ ꯆꯠꯂꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯎꯅꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃ ꯈꯟꯖꯧ ꯑꯩ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯟꯖꯔꯣꯏ ꯏꯕꯥꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯒꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯁꯦꯟ ꯅꯪꯅ ꯀꯣꯏꯔꯤꯕ ꯂꯛꯅꯔꯤꯕ ꯅꯨꯄꯤꯈꯩꯗꯨꯒꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗꯕ꯭ꯔꯣ ꯀꯔꯥꯏꯗꯩꯅꯣꯗ ꯃꯁꯛ ꯐꯖꯕꯒꯤ ꯁꯨꯝ ꯂꯛꯅꯕꯤꯕꯅꯤ ꯃꯣꯏꯁꯨ ꯑꯩ ꯄꯩꯁꯥ ꯄꯥꯏ ꯈꯪꯕꯒꯤ ꯅꯞꯁꯤꯜꯂꯛꯏꯕꯅꯤ ꯊꯃꯣꯏꯗ ꯆꯤꯡ ꯂꯥꯎꯗꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦꯕ ꯂꯣꯌꯨꯝꯕ ꯏꯕꯣ ꯆꯒꯠ ꯉꯥꯡꯉꯤꯉꯩꯗꯅꯦ ꯂꯝꯕꯤ ꯍꯦꯟꯗꯣꯛ ꯑꯃꯨꯛ ꯆꯠꯈꯤꯅꯤꯀꯣ ꯏꯕꯥꯏ ꯑꯁꯤꯗ ꯍꯣꯇꯦꯜ ꯑꯃ ꯂꯩꯔꯤꯁꯤꯗ ꯌꯨꯝ ꯍꯦꯛꯇ ꯍꯪꯉꯁꯦ ꯍꯣꯏ ꯑꯅꯤꯗꯨ ꯍꯣꯇꯦꯜꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯃꯤ ꯂꯣꯌꯨꯝꯕ ꯍꯥꯟꯅ ꯀꯨꯝꯊꯈ꯭ꯔꯒ ꯍꯣꯇꯦꯜ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯀꯥꯝꯆꯥ ꯁꯟꯖꯤꯠꯅ ꯍꯜꯂꯣ ꯑꯆꯧꯕ ꯅꯈꯣꯏꯕꯨ ꯃꯐꯝꯗꯨ ꯌꯧꯔꯕꯣ ꯍꯣꯏ ꯌꯧꯔꯦ ꯀꯥꯝꯆꯥ ꯃꯌꯨꯝ ꯊꯤꯔꯤ ꯋꯥꯔꯤ ꯁꯥꯟꯅ ꯍꯣꯇꯦꯜꯒꯤ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯂꯣꯝꯗ ꯁꯨꯝ ꯂꯥꯛꯏ ꯀꯣꯜ ꯇꯧꯕ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯗ ꯍꯣꯇꯦꯜꯒꯤ ꯅꯥꯀꯟꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯃꯉꯣꯟꯗ ꯖ꯭ꯋꯥꯏ ꯆꯥꯏꯁꯤꯜꯂꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯊꯥꯡꯒꯠꯂꯒ ꯉꯛꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂ ꯂꯩ ꯍꯦꯟꯊꯣꯏꯕꯤꯅ ꯏꯃꯥ ꯑꯁ ꯄꯥꯏꯈꯣꯝꯕ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ ꯍꯦꯟꯊꯣꯏꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯅꯪ ꯍꯦꯟꯊꯣꯏꯕꯤꯁꯨ ꯉꯛꯅ ꯅꯪ ꯑꯣꯏꯔꯦ ꯑꯅꯤꯗꯨꯅ ꯂꯥꯎꯅꯈꯤꯕꯗꯣ ꯇꯥꯕꯗ ꯊꯕꯥꯁꯅꯥꯒ ꯂꯣꯌꯨꯝꯕꯒꯗꯣ ꯆꯦꯟꯁꯤꯜꯂꯛꯏ ꯂꯣꯌꯨꯝꯕ ꯉꯛꯅ ꯃꯈꯣꯟ ꯍꯧꯅ ꯍꯥꯏꯗꯣꯛꯈꯤ ꯍꯦꯂꯣꯏ ꯏꯕꯥꯏ ꯍꯦꯂꯣꯏ ꯄꯥꯏꯈꯣꯝꯕ ꯂꯣꯌꯨꯝꯕꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯃꯆꯤꯟꯗꯣ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯈꯜꯂꯦ ꯂꯣꯌꯨꯝꯗꯣ ꯑꯋꯥ ꯑꯩ ꯍꯥꯏꯗ꯭ꯔꯦ ꯑꯩ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯏꯁꯤꯡꯗꯨꯅ ꯃꯁꯥꯗꯣ ꯄꯨꯡꯂꯨꯞ ꯍꯦꯛ ꯂꯨꯞꯈ꯭ꯔꯦ ꯊꯕꯥꯁꯅꯥ ꯍꯦꯟꯊꯣꯏꯕꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯊꯣꯏꯕꯤ ꯀꯩꯗꯧꯔꯨꯔꯒꯦ ꯑꯁꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯁꯤꯕꯣ ꯍꯦꯟꯊꯣꯏꯕꯤꯅ ꯑꯩꯅ ꯀꯣꯟ ꯆꯥꯝꯕꯩ ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯄ ꯑꯗ ꯑꯁꯤꯒꯤ ꯀꯣꯛꯆꯥꯛꯁꯤꯅ ꯃꯊꯧ ꯂꯩꯇꯗꯅ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏꯕ ꯄꯥꯏꯈꯣꯝꯕꯅ ꯀꯣꯟ ꯆꯥꯝꯕꯒꯤꯅꯦꯕ ꯂꯣꯏꯔꯦꯗꯅ ꯍꯦꯟꯊꯣꯏꯕꯤꯅ ꯁꯛꯁꯤꯒ ꯃꯁꯥꯒꯁꯨ ꯌꯥꯝ ꯅꯥꯟꯕ ꯁꯥꯔꯤ ꯄꯥꯏꯈꯣꯝꯕꯅ ꯑꯣꯏ ꯁꯣꯅꯣꯆꯨꯕꯤ ꯅꯪ ꯁꯤ ꯐꯨꯔꯤꯠꯁꯦ ꯀꯌꯥ ꯄꯤ ꯈꯪꯕ꯭ꯔꯥ ꯁꯤꯗ ꯆꯣꯠꯂꯤꯕ ꯘꯔꯤꯁꯤ ꯄꯣꯛꯄꯗꯒꯤ ꯎꯔꯝꯈꯤꯔꯣꯏꯅꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯎꯁꯤꯠꯇꯅ ꯅꯪꯒꯤ ꯑꯗꯨꯝꯕ ꯐꯨꯔꯤꯠꯇꯨꯗꯤꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯋꯥꯏ ꯇꯩꯅꯕ ꯅꯨꯔꯥ ꯑꯣꯏꯅꯤꯡꯏ ꯃꯦꯗ ꯏꯟ ꯆꯤꯅꯥꯒꯤ ꯁꯦꯀꯦꯟ ꯍꯦꯟꯗꯒꯤ ꯂꯩꯔꯛꯄ ꯘꯔꯤ ꯑꯃ ꯁꯤꯖꯤꯜꯂꯒꯅꯦ ꯁ꯭ꯋꯥꯏꯗ ꯑꯐꯥꯎ ꯑꯔꯤꯡꯒ ꯁꯥꯔꯛꯀꯅꯣ ꯊꯕꯥꯁꯅꯥꯗꯤ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯂꯣꯌꯨꯝꯕ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯈꯨꯝꯂꯒ ꯅꯣꯛꯇꯨꯅ ꯁꯣꯜꯂꯤ ꯀꯨꯝꯍꯩꯁꯦ ꯅꯨꯡꯉꯥꯏꯔꯤ ꯑꯃꯁꯨ ꯃꯆꯤꯟꯗꯤ ꯍꯥꯏꯐꯦꯠ ꯀꯜꯂꯤ ꯑꯃꯁꯨ ꯏꯒꯣꯗꯤ ꯋꯥꯠꯊꯣꯟ ꯀꯠꯆꯥ ꯄꯥꯏꯈꯣꯝꯕ ꯍꯣꯇꯦꯜꯗꯨꯅꯦ ꯀꯩꯅꯦ ꯍꯦꯟꯊꯣꯏꯕꯤꯒ ꯄꯨꯟꯅ ꯁꯥꯎꯔꯞ ꯌꯦꯡꯂꯒ ꯅꯪ ꯄꯨꯂꯞ ꯂꯩꯕ ꯉꯝꯕ ꯃꯤꯅꯦ ꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯤꯕ ꯅꯪꯒ ꯅꯪꯒꯤ ꯍꯣꯇꯦꯜꯁꯤꯒ ꯄꯨꯂꯞ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯊꯕꯥꯁꯅꯥ ꯃꯣꯜꯂꯤ ꯍꯣꯇꯦꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯉꯁꯥꯏꯗꯒꯤ ꯅꯣꯛꯄ ꯈꯥꯡꯂꯝꯕ ꯂꯣꯌꯨꯝꯕꯗ ꯋꯥ ꯅꯣꯛꯊꯣꯔꯛꯏ ꯄꯥꯏꯈꯣꯝꯕꯁꯨ ꯏꯀꯥꯏꯒꯨꯝ ꯀꯩꯒꯨꯝ ꯃꯃꯥꯏꯗꯣ ꯂꯩꯔꯒ ꯈꯥꯡꯉꯤ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯃꯒ ꯍꯥꯏꯔꯛꯏ ꯍꯣꯇꯦꯜꯁꯦ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯊꯕꯥꯁꯅꯥꯅ ꯀꯔꯤ ꯉꯝꯃꯣꯏ ꯄꯥꯏꯈꯣꯝꯕ ꯂꯠꯂ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯗꯤ ꯍꯣꯇꯦꯜ ꯌꯥꯎꯗꯕꯤꯗ ꯍꯥꯏꯕ ꯍꯦꯟꯊꯣꯏꯕꯤꯅ ꯍꯣꯇꯦꯜꯁꯦ ꯌꯥꯎꯗꯕꯤꯗ ꯀꯩꯗꯧꯔꯕ ꯅꯪꯗꯣ ꯂꯩꯒꯦ ꯍꯥꯏꯕ ꯍꯦꯟꯊꯣꯏꯕꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯒꯁꯤ ꯃꯤꯊꯥꯏꯒ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯦ ꯅꯕꯦꯝꯃꯅꯤ ꯅꯕꯦꯝꯃ ꯂꯣꯌꯨꯝꯕ ꯃꯔꯨꯝ ꯁꯣꯜꯂꯒ ꯃꯥꯅꯤ ꯍꯤ ꯌꯥꯏ ꯆꯦꯟꯈ꯭ꯔꯕ ꯄꯥꯏꯈꯣꯝꯕ ꯀꯔꯦꯝꯗꯅ ꯅꯣꯛꯏ ꯅꯪꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯋꯥꯏ ꯁꯤꯠꯄꯤ ꯅꯨꯄꯤꯗꯨꯅ ꯍꯦꯟꯅ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯕ ꯍꯦꯜꯂꯦ ꯍꯦꯟꯊꯣꯏꯕꯤ ꯁꯥꯎꯒꯠꯀꯦ ꯇꯧꯏ ꯍꯣ ꯏꯕꯨꯡꯉꯣ ꯁ꯭ꯇꯦꯟꯗꯔꯗ ꯉꯁꯤꯗꯤ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯍꯦꯟꯅ ꯁ꯭ꯇꯦꯟꯗꯔꯗ ꯂꯩ ꯍꯥꯏꯗꯣ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯍꯦꯟꯖꯤꯟꯅꯔꯛꯀꯦ ꯇꯧꯕꯗꯩ ꯂꯣꯌꯨꯝꯕꯒ ꯊꯕꯥꯁꯅꯥꯒꯅ ꯈꯥꯝꯗꯣꯛꯏ ꯏꯕꯥꯏ ꯌꯥꯔꯦ
ꯅꯨꯄꯤꯗꯧꯅ ꯆꯒꯠ ꯉꯥꯡꯅ ꯂꯩꯗꯣ ꯇꯟꯗ꯭ꯔꯣ ꯑꯩꯗꯤ ꯇꯟꯖꯈ꯭ꯔꯦ ꯊꯕꯥꯁꯅꯥꯅ ꯃꯥꯅꯧꯔꯅꯣ ꯈꯔ ꯉꯥꯡꯅꯔꯗꯤ ꯌꯥꯔꯦ ꯃꯤꯁꯨ ꯂꯣꯏ ꯌꯦꯡꯅꯔꯦꯗꯣ ꯂꯣꯏꯌꯨꯝꯕꯅ ꯄꯥꯏꯈꯣꯝꯕꯕꯨ ꯆꯤꯡꯊꯣꯛꯅ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯒꯦ ꯅꯣꯏ ꯍꯣꯇꯦꯜꯁꯦ ꯐꯝꯒꯦꯔꯥ ꯂꯪꯊꯣꯛꯀꯦꯔꯥ ꯇꯧꯍꯧꯔꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈꯣꯝꯕꯕꯨ ꯄꯨꯔꯒ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯅ ꯁꯛꯁꯤꯒ ꯀꯣꯛꯆꯥꯛꯄ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅꯤꯅꯔꯒ ꯂꯩꯕ ꯃꯤꯗꯧꯅ ꯀꯩꯗꯧ ꯂꯥꯛꯏꯅꯤꯒꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯊꯕꯥꯁꯅ ꯈꯪꯉꯥꯏ ꯈꯪꯖꯤꯟꯗ ꯍꯩꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯕꯕꯥ ꯍꯪꯉꯝꯕꯅꯤ ꯕꯥꯇꯣꯟꯗꯤ ꯀꯩꯒꯤ ꯈꯪꯗꯤꯌꯦ ꯆꯠꯂ ꯌꯦꯡꯉꯨꯁꯤꯔꯥ ꯍꯣꯇꯦꯜꯁꯤꯗꯤ ꯑꯁ ꯍꯣꯇꯦꯜꯒ ꯐꯝꯃꯨꯔꯅꯨ ꯉꯁꯤ ꯂꯥꯜꯂꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯍꯣꯇꯦꯜ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯆꯦꯜꯂꯛꯂꯦ ꯃꯕꯥꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯂꯝꯕꯗꯣ ꯂꯥꯞꯅ ꯎꯔꯛꯏ ꯊꯕꯥꯁꯅꯥꯅ ꯒꯥꯔꯤꯁꯤꯗꯤ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯤꯅ ꯃꯕꯥꯅꯤꯗꯤ ꯑꯩꯈꯣꯏꯗ ꯀꯩꯗꯧꯔꯤꯕ ꯑꯗꯨ ꯈꯜꯂ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯃꯅꯨꯡ ꯆꯪꯁꯤꯜꯂꯣ ꯁꯤ ꯍꯥꯏꯔꯒ ꯃꯕꯥꯅꯤ ꯃꯅꯨꯡ ꯆꯪꯂꯛꯏ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯄꯥꯏꯈꯣꯝꯕꯒ ꯂꯣꯏꯌꯨꯝꯕꯒꯗꯣ ꯁꯨꯃꯥꯡꯗ ꯂꯦꯞꯄ ꯂꯩꯔꯝꯃꯤ ꯏꯕꯦꯁꯅ ꯃꯣꯔꯥ ꯑꯅꯤ ꯄꯨꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯗ ꯊꯥꯏ ꯏꯕꯨꯡꯉꯣ ꯑꯅꯤ ꯃꯣꯔꯥꯁꯤꯗ ꯐꯝꯕꯤꯌꯨ ꯄꯥꯏꯈꯣꯝꯕꯒ ꯂꯣꯏꯌꯨꯝꯕꯒꯗꯣ ꯀꯥꯈꯠꯀꯦ ꯇꯧꯏ ꯍꯦꯟꯊꯣꯏꯕꯤꯅ ꯁꯨꯃꯥꯡꯗꯤ ꯂꯥꯎꯔꯛꯏ ꯉꯥꯏꯈꯣ ꯐꯝꯕ ꯌꯥꯔꯣꯏ ꯃꯌꯥꯝꯗꯣ ꯃꯈꯣꯏꯗ ꯍꯦꯟꯊꯣꯏꯕꯤꯔꯣꯝꯗ ꯂꯣꯏ ꯌꯦꯡꯉꯤ ꯂꯣꯏꯌꯨꯝꯕ ꯍꯥꯏꯐꯦꯠ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛꯇ ꯁꯦꯠꯇꯣꯛꯅꯕ ꯌꯥꯗꯦ ꯎꯅꯔꯒꯅ ꯆꯤꯈꯥꯏꯅꯔꯛꯇꯣꯏꯅꯤꯁꯦ ꯏꯕꯦꯁꯅꯥꯅ ꯍꯩ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯅꯕꯨꯡꯁꯤꯡꯁꯤꯗ ꯍꯦꯟꯊꯣꯏꯕꯤꯅ ꯐꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯄꯥꯏꯈꯣꯝꯕ ꯌꯨꯝꯂꯩ ꯀꯩꯔꯦꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯏ ꯌꯨꯝ ꯑꯣꯏꯔꯦ ꯃꯥꯅꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯄꯥꯏꯈꯣꯝꯕ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯂꯥꯏꯔꯖꯔꯁꯨꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯣꯅꯨꯡꯒꯨꯝꯕꯅꯤ ꯀꯦꯁꯣꯔꯅ ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯏꯆꯥꯅ ꯉꯥꯡꯂꯤꯁꯤꯡꯁꯤꯕꯣ ꯅꯕꯨꯡꯁꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯍꯦꯟꯊꯣꯏꯕꯤꯅ ꯕꯥꯇꯣꯟ ꯃꯣꯏꯗꯗꯤ ꯍꯧꯅꯕ ꯍꯧꯅꯗꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯕꯨ ꯁꯦꯜ ꯄꯤꯔꯒ ꯂꯩꯕ ꯉꯝꯅꯤ ꯀꯥꯏꯅ ꯌꯥꯝ ꯐꯥꯎꯅ ꯍꯥꯏꯕ ꯉꯝꯕꯅꯤ ꯄꯥꯏꯈꯣꯝꯕꯅ ꯀꯀꯥ ꯁꯥꯒꯗꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣই ꯁꯥꯟꯅꯁꯦ ꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯆꯒꯠ ꯌꯥꯎꯍꯜꯂꯛꯀꯅꯨ ꯍꯦꯟꯊꯣꯏꯕꯤ ꯐꯤꯡꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯅꯪꯅ ꯑꯐꯥꯎ ꯁꯥ ꯌꯥꯕ꯭ꯔꯥ ꯃꯐꯝꯁꯤꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯉꯝꯃꯣꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯦꯁꯣꯔꯅ ꯊꯣꯏꯕꯤ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ ꯏꯕꯨꯡꯉꯣ ꯑꯁꯤꯅꯦ ꯂꯝ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯍꯦꯟꯊꯣꯏꯕꯤꯅ ꯕꯥꯇꯣꯟ ꯃꯣꯏꯗ ꯑꯣꯏꯔꯗꯤ ꯑꯩ ꯂꯝ ꯌꯣꯟꯕ ꯉꯝꯖꯔꯣꯏ ꯏꯕꯦꯁꯅꯥꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯔꯒꯦ ꯄꯥꯏꯈꯣꯝꯕꯁꯨ ꯁꯥꯎꯒꯠꯂꯛꯏ ꯀꯀꯥ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤ ꯁꯨꯃꯥꯏꯅ ꯆꯒꯠ ꯉꯥꯡꯅꯗ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯒꯦ ꯏꯕꯦꯁꯅꯥꯅ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯁꯥꯎꯒꯠꯈꯤꯅꯨ ꯅꯆꯜꯁꯤ ꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯒꯦ ꯃꯆꯤꯟ ꯈꯔ ꯐꯠꯇꯕꯅꯤ ꯊꯣꯏꯕꯤ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯛꯎ ꯂꯥꯎ ꯍꯦꯟꯊꯣꯏꯕꯤ ꯄꯥꯏꯈꯣꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯝꯃꯒ ꯃꯥꯕꯨ ꯊꯦꯡꯒꯥꯏꯔꯝꯃꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯊꯕꯥꯁꯅꯥ ꯃꯇꯨꯡ ꯏꯟꯅꯈꯤ ꯀꯦꯁꯣꯔꯅ ꯃꯁꯤꯅ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯁꯥꯎꯅꯨꯀꯣ ꯐꯝꯃꯨ ꯂꯣꯏꯌꯨꯝꯗꯤ ꯃꯣꯔꯥꯗ ꯐꯝꯊꯈ꯭ꯔꯦ ꯍꯩꯌꯥ ꯅꯦ ꯍꯦꯛ ꯇꯥꯏꯌꯦ ꯀꯦꯁꯣꯔ ꯄꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯐꯝꯃꯨꯅꯦ ꯆꯥꯒ ꯊꯛꯈꯤꯗꯣꯔꯤꯕꯅꯤ ꯄꯥꯏꯈꯣꯝꯕꯁꯨ ꯃꯣꯔꯥꯗ ꯐꯝꯊꯕꯒ ꯃꯣꯔꯥꯗꯣ ꯃꯅꯤꯡ ꯍꯜꯂꯒ ꯂꯣꯡꯅ ꯅꯤꯡꯒꯣꯡꯗꯨ ꯌꯩꯁꯤꯜꯂꯤ ꯑꯌꯣ ꯂꯣꯏꯌꯨꯝꯕ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯌꯥ ꯏꯚꯥꯏ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯂꯣꯏꯌꯨꯝꯕ ꯅꯣꯛꯄ ꯇꯥꯔꯒ ꯃꯌꯥꯝꯗꯣ ꯃꯅꯨꯡ ꯆꯪꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯒ ꯌꯦꯡꯅꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧ ꯎꯔꯒ ꯅꯨꯄꯤꯃꯆꯥ ꯑꯅꯤꯗꯨꯁꯨ ꯍꯧꯅ ꯍꯦꯛꯇ ꯋꯥ ꯅꯣꯛꯁꯤꯜꯂꯛꯏ ꯀꯦꯁꯣꯔꯅ ꯏꯍꯦ ꯏꯕꯨꯡꯉꯣ ꯁꯣꯛꯄ꯭ꯔꯥ ꯄꯥꯏꯈꯣꯝꯕꯅ ꯍꯦꯟꯅ ꯁꯣꯛꯇꯦꯗ ꯀꯀꯥ ꯆꯨꯝꯅ ꯁꯨꯝ ꯌꯩꯁꯤꯟꯕꯅꯤ ꯀꯦꯁꯣꯔꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯣ ꯑꯣꯟꯁꯤꯜꯂ ꯆꯩꯔꯛꯏ ꯍꯩ ꯅꯌꯥ ꯍꯤꯒꯠꯇꯅ ꯂꯩꯔꯦ ꯆꯠꯂꯨ ꯆꯥꯒꯗꯣ ꯂꯣꯟꯗꯅ ꯇꯧꯔꯁꯨ ꯍꯦꯟꯊꯣꯏꯕꯤꯅ ꯁꯣꯜꯂꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯃꯣꯔꯥꯁꯦ ꯐꯝꯃꯨꯔꯅꯨ ꯐꯥꯟꯁꯤꯗ ꯑꯣꯏꯅ ꯐꯝꯃꯨꯁꯦ ꯄꯥꯏꯈꯣꯝꯕ ꯐꯥꯟꯗꯤ ꯂꯥꯏꯔꯗꯅ ꯃꯣꯔꯥꯐꯥꯎ ꯐꯖꯅ ꯐꯝꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯀꯩꯝꯇ ꯍꯥꯏꯔꯨꯕ ꯉꯝꯕ ꯅꯠꯇꯦ ꯇꯞꯅ ꯐꯥꯟꯗꯨ ꯂꯧꯔꯒ ꯍꯩꯕ ꯍꯩꯇꯕꯣꯏ ꯐꯝꯃꯤ ꯂꯣꯏꯌꯨꯝꯕꯗꯤ ꯄꯥꯏꯈꯣꯝꯕꯕꯨ ꯌꯦꯡꯂꯒ ꯁꯤꯊ ꯅꯣꯛꯇꯅ ꯂꯩꯈ꯭ꯔꯦ ꯏꯃꯨꯡꯗꯅ ꯊꯕꯥꯁꯅꯥꯅ ꯆꯥ ꯀꯟꯅ ꯂꯣꯜꯂꯤ ꯏꯕꯦꯁꯅꯥꯅ ꯅꯪꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯅꯪꯒꯤ ꯑꯁꯥꯎꯕꯗꯣ ꯂꯣꯏꯅ ꯑꯃꯨꯛꯇ ꯐꯥꯊꯧ ꯍꯦꯟꯊꯣꯏꯕꯤꯅ ꯃꯤꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯂꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯞꯊꯔ ꯂꯩꯗꯣꯏꯅꯣ ꯏꯃꯥ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯥꯡꯒꯦ ꯉꯥꯡꯖꯁꯅꯨ
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯅꯦ ꯅꯪꯒꯤ ꯑꯁꯥꯎꯕꯗꯒꯤꯗꯤ ꯅꯧꯄꯥꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯕ꯭ꯔꯣ? ꯍꯦꯟꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩ꯫ ꯊꯕꯥꯁꯅ ꯆꯥꯗꯣ ꯂꯣꯟꯕ ꯂꯣꯏꯔꯒ ꯑꯗꯨꯅꯤ ꯅꯪ ꯍꯧꯖꯤꯛ ꯅꯥꯎꯕꯒꯤ ꯈꯜꯂꯒ ꯑꯁꯥꯎꯕꯗꯣ ꯐꯥꯊꯧꯑꯣ꯫ ꯍꯦꯟꯊꯣꯏꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯣꯏ ꯏꯃꯥ, ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯕꯤꯔꯨꯔꯣ꯫ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ ꯁꯨꯝ ꯇꯤꯟꯅꯔꯒ ꯑꯁꯥꯎꯕꯗꯣ ꯀꯣꯛꯅꯔꯛꯀꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅꯤꯅꯦ ꯆꯥꯒꯗꯣ ꯄꯨꯊꯣꯛꯃꯤꯟꯅꯔꯛꯑꯣꯀꯣ꯫ ꯏꯃꯥ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯁꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯏꯕꯨꯡꯉꯣ, ꯅꯆꯜꯅ ꯉꯥꯡꯁꯛꯇꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯅꯈꯣꯏ ꯁꯥꯎꯅꯨꯀꯣ꯫ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯤ, ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯤ ꯈꯟꯗꯣꯛꯎ꯫ ꯂꯣꯌꯨꯝꯕꯅ ꯍꯣꯏꯅꯦ, ꯏꯆꯟꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯗꯁꯨ ꯑꯆꯨꯝꯕ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ꯫ ꯄꯥꯏꯈꯣꯝꯕ ꯂꯣꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯂꯣꯌꯨꯝꯕ ꯅꯣꯛꯂꯝꯕꯒꯗꯣ ꯁꯠ ꯍꯟꯖꯤꯟꯈꯤ, ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯆꯥꯗꯣ ꯇ꯭ꯔꯦꯗ ꯄꯥꯏꯔ ꯄꯨꯊꯣꯔꯛꯏ꯫ ꯀꯦꯁꯣꯔꯅ ꯍꯩ ꯅꯕꯨꯡ ꯑꯅꯤꯁꯤꯗ ꯍꯥꯟꯅ ꯄꯤꯌꯨ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯍꯣꯏ ꯕꯥꯇꯣꯟ꯫ ꯆꯥ ꯀꯞ ꯄꯥꯏꯈꯠꯂꯒ ꯅꯣꯛꯁꯤꯟꯅꯔꯒ ꯄꯥꯏꯈꯣꯝꯕꯗ ꯄꯤꯔꯛꯏ꯫ ꯁꯦ ꯆꯥ ꯊꯛꯁꯦ꯫ ꯄꯥꯏꯈꯣꯝꯕ ꯆꯤꯡꯅꯔꯞ ꯇꯧꯅ ꯆꯥ ꯀꯞꯇꯨ ꯂꯧꯏ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯆꯥꯗꯣ ꯃꯊꯪ ꯃꯊꯪ ꯄꯤꯔꯛꯂꯦ꯫ ꯀꯦꯁꯣꯔꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯂꯝꯁꯦ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯌꯣꯜꯂꯦ ꯍꯥꯏꯕꯒꯤ ꯆꯦ ꯆꯥꯡꯗꯣ ꯁꯣꯏꯒ ꯇꯧꯕ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯤꯅꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯣꯏ ꯀꯀꯥ, ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯊꯨꯕꯤꯗ ꯄꯥꯏꯈꯠꯇꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯇꯧꯖꯕꯅꯤ꯫ ꯏꯕꯦꯁꯅꯥꯅ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯊꯕꯛꯇꯨꯕꯨ ꯀꯔꯤ ꯁꯥꯕ ꯈꯣꯠꯄꯒꯤꯅꯣ? ꯆꯦꯛꯀꯣꯟꯒꯨꯝꯕꯒꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯒ ꯍꯥꯟꯅ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯀꯣꯟꯅ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏ ꯇꯧꯔꯛꯀꯅꯤꯅꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯅꯦ, ꯆꯦꯛꯀꯣꯟꯒꯤ ꯅꯠꯆꯗꯦ, ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯀꯤ ꯊꯕꯛꯅꯤ꯫ ꯍꯥꯏꯕꯗꯤ ꯈꯨꯠꯅ ꯁꯥꯕ ꯐꯤꯔꯣꯜꯁꯤꯡ, ꯄꯣꯠ ꯆꯩꯁꯤꯡ ꯁꯥꯕꯒꯤ꯫ ꯃꯁꯤꯗ ꯃꯦꯆꯤꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯐꯤꯁꯦ ꯍꯞꯇꯥ ꯑꯃꯗ 2-3 ꯄꯨꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯞꯇꯥ ꯑꯃꯗ 10-20 ꯄꯨꯊꯣꯛꯄ ꯌꯥꯅꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯈꯜ ꯃꯈꯜ ꯂꯩꯔꯤ꯫ ꯀꯦꯁꯣꯔꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯊꯕꯛꯅꯤꯅꯦ꯫ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯐꯪꯗꯗꯅ ꯂꯩꯕꯁꯤꯡꯁꯤꯗꯤ ꯊꯕꯛ ꯑꯃꯃꯝꯇꯪ ꯍꯥꯞꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯂꯣꯌꯨꯝꯕꯅ ꯀꯩꯗꯧꯕ ꯌꯥꯗꯅꯤ ꯀꯀꯥ, ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯍꯧꯗ꯭ꯔꯕ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯌꯥꯎꯍꯜꯂꯒ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯀꯦꯁꯣꯔꯅ ꯐꯔꯦ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ ꯍꯣꯏꯒ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤꯁꯨ ꯐꯅꯌꯥꯝ ꯀꯥꯟꯅꯒꯗꯧꯔꯤ꯫ ꯏꯍꯦ, ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯆꯥꯗꯣ ꯏꯪꯕꯨ ꯏꯪꯂꯝꯃꯅꯤ, ꯊꯛꯆꯤꯜꯂꯣ ꯊꯛꯆꯤꯜꯂꯣ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯗꯣ ꯌꯥꯎꯝ ꯑꯃ ꯊꯛꯄꯗ ꯈꯪꯍꯥ ꯍꯥꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯆꯤꯟ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ꯫ ꯊꯕꯥꯁꯅꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯗ ꯈꯨꯅꯤꯡꯅ ꯀꯛ ꯊꯤꯜꯂꯤ꯫ ꯀꯦꯁꯣꯔꯅ ꯏꯍꯦ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯆꯥꯗꯨꯕꯨ ꯍꯥꯎꯇ꯭ꯔꯕꯣ? ꯄꯥꯏꯈꯣꯝꯕ ꯂꯠꯂ ꯇꯧꯔꯒ ꯍꯥꯎꯏꯗ ꯀꯀꯥ, ꯁꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩ ꯈꯪꯄꯣꯛ ꯄꯣꯛꯂꯛꯄ꯫ ꯏꯁꯤꯡ ꯊꯛꯀꯦꯔꯣ? ꯊꯣꯏꯕꯤ, ꯆꯠꯂꯣ ꯏꯁꯤꯡ ꯂꯧꯊꯣꯛꯄꯤꯔꯨꯆꯣ꯫ ꯍꯦꯟꯊꯣꯏꯕꯤ ꯑꯃꯨꯛ ꯄ꯭ꯔꯄꯞ ꯆꯪꯈ꯭ꯔꯒ ꯁ꯭ꯄ꯭ꯔꯥꯏꯠꯀꯤ ꯕꯣꯇꯜꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯄꯥꯏꯈꯣꯝꯕꯗ ꯄꯤꯁꯤꯜꯂꯦ, ꯑꯗꯨꯒ ꯕꯣꯇꯜꯗꯨ ꯇꯥꯞ ꯂꯧꯔꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯁꯠ ꯊꯛꯆꯤꯟꯈꯤ꯫ ꯂꯩ ꯌꯧꯔꯛꯄꯗ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯃꯆꯤꯟꯗꯒꯤ ꯂꯣꯏꯅ ꯀꯥꯝꯊꯣꯔꯛꯂꯦ꯫ ꯃꯌꯥꯝꯗ ꯂꯣꯏꯅ ꯍꯧꯒꯠꯂꯒ ꯌꯦꯡꯅꯩ꯫ ꯂꯣꯌꯨꯝꯕꯅ ꯄꯥꯈꯠꯅ ꯊꯛꯂꯝꯕ ꯕꯣꯇꯜꯗꯣ ꯄꯥꯏꯈꯠꯂ ꯌꯦꯡꯉꯤ, ꯇꯪꯂꯒ ꯁꯤꯗꯤ ꯌꯥꯛꯏꯅ, ꯀꯩꯅꯣꯝ ꯇꯧꯋꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯈꯪꯗꯕ ꯁꯥꯁꯤꯟꯅꯔꯒ ꯑꯩꯗꯤ ꯕꯣꯇꯜ 2 ꯄꯨꯟꯅ ꯂꯩꯔꯝꯕꯗꯨꯗ ꯏꯁꯤꯡꯅꯦꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯗꯨꯗꯤ ꯅꯥꯎꯕꯒꯤ ꯁꯦꯝꯃꯒ ꯊꯝꯕ ꯍꯤꯗꯥꯛꯇꯨꯅꯤ꯫ ꯏꯕꯦꯁꯅ ꯈꯪꯉꯤ ꯃꯆꯥꯅꯨꯄꯤꯅ ꯊꯑꯣꯏꯅ ꯇꯧꯔꯤꯅꯤ ꯍꯥꯏꯕ꯫ ꯏꯆꯦ, ꯅꯪꯁꯨ ꯅꯃꯥꯏ ꯊꯛꯃꯟꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯏꯅꯦ ꯏꯁꯤꯡ ꯄꯨꯊꯣꯔꯛꯀꯦ꯫ ꯄꯥꯏꯈꯣꯝꯕ ꯀꯅꯥꯝ ꯍꯥꯏꯔꯝꯕ ꯇꯧꯗꯅ ꯃꯄꯥꯟꯗ ꯒꯝꯒꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕꯅ ꯏꯅꯦ, ꯌꯥꯔꯅꯤ, ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯊꯣꯛꯎꯔꯁꯦ, ꯑꯩꯈꯣই ꯃꯄꯥꯟ ꯂꯩꯔꯝꯃꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯂꯣꯌꯨꯝꯕ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯆꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ꯫ ꯑꯁꯤ ꯅꯪꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯦꯟꯊꯣꯏꯕꯤ ꯄꯥꯝꯕꯣꯝ ꯅꯥꯜꯂꯒ ꯀꯩꯅꯣ ꯏꯃꯥ, ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯑꯩꯅꯁꯨ ꯈꯔ ꯈꯪꯍꯟꯕ꯫ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯪ꯫ ꯀꯦꯁꯣꯔꯅ ꯂꯝ ꯌꯦꯡꯕꯁꯦ ꯑꯩꯒ ꯆꯠꯄꯅ ꯐꯗꯧꯔꯤꯕ꯭ꯔꯥ? ꯅꯕꯥꯅꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯑꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯆꯣꯡꯂꯝ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯝꯗꯣꯔꯤꯕ꯭ꯔꯥ? ꯍꯦꯟꯊꯣꯏꯕꯤꯅ ꯕꯥꯇꯣꯟ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ꯫ ꯐꯔꯦ ꯅꯈꯣꯏꯒ ꯍꯦꯛ ꯈꯔ ꯆꯠꯃꯤꯟꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯁꯣꯔ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯊꯕꯥ, ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ꯫ ꯊꯕꯥꯁꯅꯥꯅ ꯑꯁ ꯑꯩꯗꯤꯅꯦ ꯄꯦꯜꯂꯦ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯃꯕꯥꯅꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯁꯅꯥꯅ ꯆꯥ ꯀꯞꯇꯣ ꯈꯣꯝꯖꯤꯜꯂꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯆꯥ ꯀꯞꯇꯣ ꯄꯥꯏꯕꯒ ꯆꯥ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯊꯨꯝ ꯆꯕꯥꯛ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯎꯔꯛꯂꯦ꯫ ꯍꯩꯃꯥ,
ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯍꯦꯟꯊꯣꯏꯕꯤꯒ ꯊꯕꯥꯁꯅꯥꯒꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯄꯥꯏꯈꯣꯝꯕꯗꯣ ꯈꯣꯡꯕꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯏꯁꯤꯡꯗꯨꯅ ꯃꯆꯤꯟ ꯇꯦꯡꯂ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯏ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯏ ꯀꯥꯅ ꯍꯦꯟꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯅꯪ ꯊꯥꯕꯤꯕꯒꯤ ꯋꯥꯅꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯦꯟꯊꯣꯏꯕꯤꯅ ꯅꯪꯁꯨꯅꯦ ꯑꯩꯈꯣꯏ ꯕꯥꯇꯣꯟꯒꯤ ꯏꯃꯥꯒꯅ ꯈꯥꯝꯕꯒꯤ ꯊꯥꯕꯤꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯁꯨ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯃꯣꯏ ꯊꯕꯥꯁꯅꯥꯅ ꯍꯦꯟꯊꯣꯏꯕꯤꯕꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯑꯁ ꯇꯜꯂꯦꯍꯦ ꯅꯕꯥꯅꯤꯁꯤꯗꯤ ꯍꯦꯛ ꯎꯅꯕꯒ ꯂꯣꯌꯨꯝꯕ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯉꯥꯏꯍꯥꯛꯇꯪ ꯎꯅꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯊꯤꯅꯔꯗꯤ ꯍꯌꯦꯡ ꯋꯥꯏ ꯂꯩꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯐꯖꯗꯧꯔꯤꯅꯦ ꯍꯦꯟꯊꯣꯏꯕꯤꯒ ꯄꯥꯏꯈꯣꯝꯕꯒ ꯄꯨꯜꯂꯞꯅ ꯇꯥꯅꯤꯡꯗꯦ ꯍꯦꯟꯊꯣꯏꯕꯤꯅ ꯃꯥꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯀꯩ ꯃꯃꯥꯏ ꯑꯣꯏ ꯅꯥꯟꯖꯔꯨꯒꯦ ꯄꯥꯏꯈꯣꯝꯕꯅꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯂꯨꯁꯦ ꯀꯣꯛꯑꯒ ꯖꯪꯒꯜꯗ ꯑꯣꯏ ꯂꯩꯖꯈ꯭ꯔꯒꯦ ꯂꯣꯌꯨꯝꯕꯅ ꯁꯦꯁ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯁꯤꯖꯟ 2 ꯃꯥꯜꯂꯤꯅꯦ ꯑꯃꯅ ꯖꯪꯒꯜꯗ ꯂꯩꯕ ꯑꯃꯅ ꯀꯩ ꯊꯤꯕ ꯆꯠꯄ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯒ ꯂꯣꯌꯨꯝꯕꯗ ꯀꯛꯁꯤꯅ ꯊꯛꯍꯜꯂꯤ ꯅꯌꯥꯗ ꯌꯥꯝ ꯍꯤꯒꯠꯅꯤꯡꯕ꯭ꯔꯥ ꯂꯣꯌꯨꯝꯕ ꯃꯀꯣꯛ ꯄꯥꯏꯔꯒ ꯑꯌꯣ ꯑꯁ ꯅꯥꯏ ꯏꯕꯥꯏ ꯃꯤ ꯂꯋꯥꯏ ꯑꯇꯥꯡꯕꯁꯤꯗ ꯍꯦꯛꯇ ꯍꯛꯊꯔꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏꯅ ꯌꯣꯟꯒꯗꯧꯔꯤꯕ ꯂꯝꯗꯣ ꯌꯦꯡꯕ ꯂꯥꯛꯏ ꯂꯝ ꯃꯇꯦꯛꯇꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯏ ꯆꯥꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡꯅ ꯑꯌꯥꯝꯕ ꯊꯥꯏ ꯂꯐꯨ ꯄꯥꯝꯕꯤ ꯄꯔꯦꯡ ꯊꯥꯕ ꯃꯐꯝꯁꯨ ꯌꯥꯎꯔꯤ ꯍꯦꯟꯊꯣꯏꯕꯤꯅ ꯑꯁꯤꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡ ꯐꯥꯎ ꯑꯣꯏꯗꯣꯏꯕ ꯄꯥꯏꯈꯣꯝꯕ ꯆꯠꯂꯒ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯄꯨꯈ꯭ꯔꯤꯁꯦ ꯐꯨꯟꯖꯤꯟꯕ ꯇꯥꯔꯤ ꯍꯦꯟꯊꯣꯏꯕꯤ ꯄꯥꯏꯈꯣꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯌꯥꯔꯦ ꯂꯣꯏꯔꯦ ꯄꯩꯁꯥꯒꯤ ꯋꯥꯔꯤꯗꯤ ꯏꯃꯥꯒꯔ ꯕꯥꯇꯣꯟꯒꯔ ꯁꯥꯟꯅꯔꯣ ꯄꯥꯏꯈꯣꯝꯕꯅ ꯑꯩꯁꯨ ꯃꯣꯏꯒ ꯁꯥꯟꯅꯗꯧꯔꯤ ꯅꯪꯅ ꯍꯩꯄꯥ ꯁꯥꯕꯤꯔꯣ ꯍꯥꯏꯗꯦ ꯍꯦꯟꯊꯣꯏꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯃꯐꯝꯗ ꯌꯦꯡꯂꯒ ꯂꯩ ꯇꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕꯒꯤ ꯇꯨꯡꯂꯣꯝꯗꯩ ꯁꯥꯄꯨ ꯀꯟꯅ ꯏꯜꯂꯛꯏ ꯂꯣꯌꯨꯝꯕ ꯊꯕꯥꯁꯅꯥꯏ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯍꯥꯟꯅꯗꯩ ꯃꯆꯤꯡ ꯈꯔ ꯐꯠꯇꯕ꯭ꯔꯣ ꯈꯔ ꯐꯠꯇꯕꯅꯦ ꯑꯗꯣ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯤꯗ ꯃꯥꯒꯤ ꯍꯥꯏꯕꯨ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯩ ꯋꯥꯅꯤ ꯑꯗꯨꯗꯤ ꯃꯣꯏꯁꯦ 99ꯗ ꯅꯦꯠꯄꯤ ꯀꯥꯡꯕꯨꯅꯤꯅꯦ ꯏꯒꯣ ꯋꯥꯡꯕ ꯏꯕꯥꯏꯒꯤ ꯇꯦꯝꯄꯔ ꯂꯩꯕ ꯏꯆꯦꯒ ꯑꯣꯏꯔꯗꯤ ꯐꯖꯅꯤ ꯏꯕꯥꯏ ꯍꯥꯏꯁꯤꯕꯨ ꯁꯣꯝꯕꯨ ꯅꯨꯄꯤꯒ ꯊꯤꯕꯤꯔꯕꯣ ꯂꯣꯌꯨꯝꯕ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯑꯩ ꯊꯤꯗꯦꯍꯦ ꯄꯤꯌꯣꯔ ꯄꯥꯈꯪꯅꯤ ꯏꯅꯦꯒꯤ ꯃꯆꯥꯅꯤ ꯏꯁꯦꯟ ꯏꯕꯥꯏ ꯊꯣꯛꯅꯕ ꯑꯣ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯄꯨꯂꯞ ꯆꯦꯜꯂꯛꯄꯗꯣ ꯂꯣꯌꯨꯝꯕꯅ ꯂꯥꯞꯅ ꯍꯦꯛ ꯎꯔꯦ ꯂꯣꯌꯨꯝꯕꯅ ꯍꯩꯁ ꯀꯩꯅꯣ ꯑꯉꯥꯡ ꯁꯪꯒꯨꯝ ꯆꯦꯜꯂꯛꯏꯁꯦ ꯀꯩꯅꯣꯝ ꯂꯩ ꯑꯩ ꯕꯨꯂꯣꯠ ꯂꯧꯍꯧꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯆꯦꯟꯁꯤꯜꯂꯒ ꯄꯥꯏꯈꯣꯝꯕꯕꯨ ꯄꯨꯈ꯭ꯔꯤꯗ ꯈꯪꯏꯟ ꯏꯟꯊꯈꯤ ꯍꯦꯟꯊꯣꯏꯕꯤꯁꯨ ꯌꯥꯎꯅꯅꯤ ꯄꯥꯏꯈꯣꯝꯕꯕꯨ ꯏꯟꯊꯔꯤꯕꯗꯣ ꯄꯥꯏꯈꯣꯝꯕꯅ ꯍꯣꯏꯃ ꯂꯥꯎꯔꯝꯗꯨꯅ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯆꯦꯟꯁꯤꯜꯂꯒ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯎ ꯑꯃꯗ ꯀꯟꯅ ꯍꯦꯛꯇ ꯅꯞꯈꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯂꯣꯌꯨꯝꯕꯕꯨꯁꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯂꯣꯌꯨꯝꯕꯅ ꯎꯗꯣ ꯀꯣꯟꯅ ꯍꯦ ꯑꯩ ꯌꯥꯎꯗꯦꯀꯣ ꯑꯩ ꯌꯥꯎꯖꯗꯦ ꯅꯣꯏ ꯆꯦꯅ ꯏꯟꯊꯧ ꯍꯥꯏꯕꯗꯣ ꯑꯩ ꯅꯠꯇꯦꯃꯤ ꯑꯩ ꯌꯥꯎꯗꯦꯀꯣ ꯊꯕꯥꯁꯅꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯦꯝꯕꯨꯡꯕꯨ ꯆꯤꯡꯊꯣꯛꯏ ꯍꯩ ꯊꯦꯝꯕꯨꯡ ꯀꯩꯅꯣꯃꯤ ꯁꯤ ꯀꯅꯥꯅ ꯅꯣꯏꯗ ꯇꯧ ꯍꯥꯏꯒꯦ ꯊꯦꯝꯕꯨꯡꯅ ꯆꯦꯊꯣꯏꯕꯤꯅ ꯍꯥꯏꯕ ꯃꯥꯅ ꯃꯣꯏꯗ ꯂꯥꯛꯄ ꯅꯨꯄꯥꯁꯦ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯃꯤꯟꯅꯁꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯂꯩꯕꯤꯅꯤ ꯍꯥꯏ ꯊꯕꯥꯁꯅꯥ ꯃꯊꯥ ꯁꯥꯅ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯃꯥꯡꯈꯤ ꯈꯜꯂꯤꯁꯤꯗꯤ ꯃꯥꯗꯤ ꯁꯤ ꯄ꯭ꯂꯥꯟ ꯆꯠꯁꯤꯟꯕꯒꯤ ꯑꯣꯏꯔꯦ ꯌꯥꯔꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯄꯨꯔ ꯍꯟꯈ꯭ꯔꯣ ꯆꯠꯂꯣ ꯅꯆꯦ ꯊꯣꯏꯕꯤ ꯉꯥꯎꯔꯤꯉꯩꯁꯤꯗꯅꯦ ꯅꯪ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯀꯅꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯊꯦꯝꯕꯨꯡꯅ ꯂꯥꯎꯔꯒ ꯂꯥꯛꯑꯣꯍꯦ ꯃꯌꯥꯝ ꯎ ꯂꯥꯎꯕꯤ ꯁꯥꯟꯅꯧꯁꯦ ꯃꯌꯥꯝꯗꯣ ꯊꯦꯝꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯦꯟꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯎꯗ ꯅꯞꯂꯝꯕꯗꯣ ꯊꯥꯗꯣꯛꯂꯒ ꯃꯊꯕꯥꯛ ꯄꯥꯏꯔꯒ ꯑꯁ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯊꯃꯣꯏ ꯃꯅꯨꯡꯒꯁꯦ ꯁꯨꯅꯥꯃꯤ ꯊꯣꯛꯏꯉꯣ ꯄꯥꯏꯈꯣꯝꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯆꯕꯨꯛ ꯀꯪꯐꯥꯜ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯍꯦꯟꯊꯣꯏꯕꯤꯗ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯒ ꯁꯤꯠꯊ ꯅꯣꯛꯂꯤ ꯃꯥꯏ ꯃꯇꯧꯗꯣ ꯌꯦꯡꯂꯒ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯍꯦ ꯁꯣꯅꯣ ꯆꯨꯕꯤ ꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯦꯟꯊꯣꯏꯕꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯈꯪꯕꯩ ꯂꯥꯛꯄꯩ ꯀꯟꯅ ꯆꯦꯟꯈꯤ ꯃꯕꯥꯅꯤꯅ ꯆꯦꯟꯈ꯭ꯔꯤꯗꯣ ꯎꯔꯒ ꯂꯣꯌꯨꯝꯕꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯁꯤ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯇꯟꯖꯥꯁꯤꯗ ꯑꯃꯥꯡꯕꯤ ꯁꯥꯟꯅꯈꯠꯂꯛꯏꯁꯤꯅ ꯑꯣꯏ ꯃꯤꯡ ꯈꯪꯗꯕꯤ ꯏꯕꯥꯅꯤꯁꯨ ꯁꯥꯟꯅꯕ ꯌꯥꯎꯁꯤꯜꯂꯨꯁꯦ ꯂꯥꯛꯑꯣꯏ ꯁꯤ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯊꯕꯥꯁꯅꯥꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯦ